Moredagi Imphal tamna haigalakpagi lambida ngarang Kanchipurda nupi ahumdagi malemgi kaithalda lupa lakh 18 lising 1,9 humfuromgi oigadaba miramda saba sanagi khuji nipan amadi sanagi lik ani amka konana Imphal Division Customs ki Division Preventive Force ki unit amana fagat pangamkhrei sanaga konana fagalaba nupi ahum adudi Indrajit Chauhan kauba mioi amagi loinabi Sunita Devi majanupi ani Indu Kumari amadi Resma Kumari ni Pakoy ahumag Chandel District ke Technopol Subdivision ki manungchana leiba More Ward number 2 Dalpati dagi ngaktani hari Ngarang ayu pung ni pandagi horaga pung mapan makai fawa sadu khoiroi amadi Santipur village ta combined force na thibo hambaki thabak chathaki hari operation aduda chawrakna yum chamaga yankhaida thibo hambaki thabak chathaki amadi mioi jani yankhairom verify tawki adum oinamak operation aduda mi fami pun amadi kutsukhulai fagat khibagi paudi leite maka chathaba oina Nepali basti sadu khoiroi amadi laimanai area dasu area domination tawduna patrolling su chathi